ngasi ayuk phong ma tuan tuan ma se phong singdagi maroi ba pausing khongacharaga mayam da share tawjigi ahanbada BSF ki SI ama Pakistan lanmina hatkre Border Security Force BSF ki sub inspector oina laiba Manipur gi Pongtin Sat Guite ngasi India amadi Pakistan gi ngamkai paring da laiba line of control gi Rajouri sector da Pakistan gi lanmi sina khut thokna bada laikhidre haina BSF na thadrok pusirul amana haidi Pongtin Sat Guite Kangpokpi district ki manung sana laiba Maphaw Kuki village tagini ma ke asiba haksang hayang aeroplane gi khutang da Imphal yarok lagani loinana ma ki poknapam khungang da BSF ki maike di awang ba thaki kai khumna ba utpaga loinana aroiba mathau ngam pangthok lagani loinana Jammu BSF ki Inspector General NS Zamwal gi maike di Guitena lan phamda thawai kat ki badu bu ikai khumna ba loinana ma ki kathok ki badu leiba asina Kongam laroi magna lan phamda mama leba ki damak thawai kat khibada natana atopa personal kya amasu thawna phana kan biram khi magna laiki dabda imung manungi awabdasu BSF na sar yari haina surul adugi khuthangna phongdokre haina su pauksisna makhatana phongdorokli makha sa thrakpa oina atopa paw manamu chief minister na irangi RCC thong ngasi urop yum tamlagani hawkhiba November amada lengoi puba trak ama la lingai da tekraba matungda nauna sakhiba irang Valley Bridge Chief Minister N Birena hayeng sangaduna miyamda lanthok lanchin tawba hawalagani mafam asida nauna sagadaba RCC gi thongi orep uyungsu Chief Minister na tamgadawri hayeng ayuk pung 10 taba matamna Chief Minister N Birena mahaki cabinet colleague singa loinana helicopter tongduna satlaga thong sangaba amadi orep uyung tambaki thoram aduda saruk yagani hawkhiba November amada lengoi puba truck ama la lingai da thong adu tekpadagi madugi driver laikhitabagi thawdo odu thokraba matungda thong adu tengno palda leiba thong amagi masak sing sidolaga army ki engineering team amana thong adu saba horakhibani thong adu saba lushilakpada teklakpadagi nauna amuk sabaga loinana masak konadabadagi Kolkata dagi masak puraga nauna sabada thama chupna thong asi sabagi thaba satharakpani nauna sagadaba RCC gi thong asi mamangda lengakna sanction tawrakraba matungda contracting laktabadagi nauna amuk hana senpham hengatlaga sanction tawrakhiba laikhrabani haidenasu pauksisna makhatana phungdorokli makha satharakpoina atoppa khangjinba kanaba maruripa paukhuranamu board exam class 12 khaktada lairagani degree course sahi mari MA sahi ama tamlagani New Education Policy Rules 2020 Union Cabinet na ayaba pikre anaw academic session dagi sanaraga policy gi matung ina board ki examination class 12 khaktada lairagani college degree course sahi mari tamlagani class 5 phawba mama roll larik tamlagani anaw education policy asigi matung ina school tambagi mawong 5+3+3+4 gi formula gi makhara satharagani formula asigi makhara sahi manga gi fundamental da sahi mari subadagi haugadaba nursery junior KG senior KG class 1 amasum class 2 laigani mathangna lakadoriba sahi aumgi preparatory da class 3 4 amasum class 5 phawba laigani mathangda lakadauba sahi mari gi secondary course tana class 9 digi class 12 phawba oigani aduga class 9 digi 12 phawba gi examination semester 6 da tawgani college ki degree course ta sahi ahum amasum sahi mari gi course laigani degree course ki ahan ba sahi loibada certificate pigani ani suba sahi loibada diploma pigani aduga ahum suba sahi loibada degree pigani sahi ahum gi course asi makhatana higher education gi course tamlaroidaba kangbugini karigumba sahi amagi master degree tamge hairabadi sahi marigi degree course tam mathau tagani anauba policy gi makhada MPhil course lairoi MA gi mahiroi singna mathangda PhD tawba yaragani aduga mahiroi amana atopa course ama marak tamninglabadi maana sathariba course adu marak thalaga tambagi khudong saba pigani higher education graded academy admission statistics amasum financial gi autonomy piba yauna reform kayamarum paikhatkadauri masigi sumathakta lam gi londe e course sing haudolagani virtual laboratory sing semgatkadauri leba asipuna college lising nifu mangara national educational scientific forum haudolagani government private dem institutions punamakta sanagadaba uniform
rule ama leiragani hainasu pauksi isna makhatana fongdoragli makha sathrak point atop yamna nuaita thaudo amana nupi masa ama mangkhibaga mari leinana GAC semkhre Kaksing district ki manung sanba Sugunu police station konba tangjong Khunjau makha laikai digi sahi nauribi nupi masa ama mangkhibaga mari leinana GAC semduna warep kya laure haidi Joint Action Committee asina thadorokpa sirol amana hai nupi masa adu mamang tha November kungani thoidigi yumdagi thokhibadagi ngasi phawba hanjilaktana leiri hairiba nupi masa asibu athuba matamda puthokpina bagidama ngasi Tangjeng Khunjau Women Welfare Association Tangjeng Well Organized Club Tangjeng Khunau Star Club Sajing Khunau Welfare Club Sunshine Club Korsantabi Mangjing Youth Development Association Khongyang Bright Star Youth Club Mangjing Maira Paibi amadi Khongyang Maira Paibi hairiba lupsing pullaga tera hobi kaithel mifam amang asi pangthoki mifam adura GAC asi semwaga loinana warep sing laure warep sing di nupi masa asi bo athuba matamda puthonaba GAC asina akanba khongjang changsinba angang asi bo athubada phangba ngamnaba civil society kyagi mating loba amadi warep gi copy amamam Kaksing district police ki SP amadi local MLA da yohanba haibisni hairenasu pauksi isna makhatana fungdorokli Khasa thrakpo ina topa pawa manamu ani shuba MR nungui mangkhibagi case temper toromlaba nungui mari masa khangdoknaba factory ta thabada ko'na ayaba pikhre ani shuba Manipur Rifles tagi mangkhiba nungui singi manungda temper toromlaba nungui mari masa khangdoknaba factory ta thanabagi NIA na tharakhiba player ngasi special judge NIA gi Manipur ayaba pikhre lonena madugi report numit kuntrani gi manungda pikhalaknaba khankhre order adu ngasi prosecution gi makedigi FSL Pangaina Pirakhiba Sil Tauraba Exhibit adu court ki mamangda hangdoktuna temper toromlaba nungmai mari adu khandoktuna West Bengal gi Isapor da labor rifle factory da thaduna madugi number na singba khangdoknaba tharakhiba application adu kupna taraba matungna pass tokibani Laisram Anil Kumar Laifam Sangai Pro mamang laikai Paunam Santi Kumar Laifam Kwakithel Mayai Koibi Ningthaujam laikai Mutharabasi Mayum Hiranjoy Allies Damodar Laifam Kwakaithel Mayai Koibigi Council na application adu da objection tokhi court na nakal animaki warol taraba matungda section 173 of 8 ki matungina case asibu investigate tawriba agency na makhata na nongmai mari asi mari lenaba factory ta thaduna nongmai sing adugi number khangdokna ba rai takhi hen su pauksi isna makhata na fungdorakli Loisilak po na ato paten maru eba pau khara namu ato pana aigi Facebook account lana sijinare CM kanagomba aigi Facebook account lana sijinaduna tuan ba maung kyada problem thokale haina CM na social media da thadrokpa warol amara khangalakli makhata na fungdorakhibda thawdo asiga mari lainana masida sienariba miye athuba matamda phanaba cyber crime da khangankhre adumapu maru mapang singna issue osi yamna serious oina lobigano amasum laibak thiba thawdo asiga mari lainana lakpa issue sing chief minister office da contact to biu haidi hana su pauksi isna fungdorakli akhasa tharak point atop pauksi amadanamu asumna phongli class 9 khakta tamlibi nupi masa ama mafam khangdana mangkhre khongjang changsinaba semsakhre nupi da miyot minai sathaba thingba thakai palan chathalingai ser asida hauji class 9 khakta tamlibi masagi sei 13 rom surabi nupi masa ama haukiba November kungani thoida yumdagi thokibadagi mafam khangdana mangkhre nupi masa asigi mari makhong athuba matamda puthokpiu haina khongjang changsinnaba semsakhre Mafam khangdana mangkhrabi nupi masadugi mami ningthaujam thoibi sana sei taraga mari apokpa iyai makawi Kaksing district ki Sugunu police station manung chanba Tanjeng Khunjau makhale kaidagine imung manung digi phangwa pawgi matung ina haukiba November kungani thoida thoibi sana yumdagi thokibadagi hanjilakhide nupi oibigi chen chongbo oiramgani khanduna paw haidokpa lakpa ngaina ki adubo paw haidokpadi lakide singnabadagi imung manunggi miyoi singna Sugunu police station na missing report ama pisinduna nupi masa asigi mari makhong thibinaba wakathi police na su FIR ama lakhot laga nupi masa adugi khungul liba hokre haidi mangkhri be nupi masa asibu athuba matana puthonabagi damakta ngasi miyam gi oiba mifam ama Tera hobi kaithel phamduna warep khara laukhre warep singa duri mangkhriba nupi masa asibu athuba matamna puthonaba GAC against the kidnapping of Ningthaujam Thoibi Sana Devi Kauba ama semba nupi masa asibu athuba da puthonaba GAC sina akan makhongjang changsinba warep se gi copy amamam local MLA amasum
ASP Kaksinga Pishinba Amadi Lamdamashigi CSO Singi Mateng Loudun Nupimasa Asibu Pangbangam Nabahona Bahibasi ni Asine Ngasi Siang Kiba GSA Dugi Taupu Oina Ningtauzam Ahanbina convener aduga co-convener oina miye ahum amasu member taret amasu khanki haujiki oina di pawsi mem matang asida lusinjrage do singai shoidon anaw no I pawsin khongka charakana mem le share tawjaraken thank you